Kurumjari Image PAODAM miyang tabiri ba khwai punamapu ahan mada khetri monindro na taram nok chari ngasigi maroi ba pau Malem gi nupi sing gi numit thoram pangthok na khre Class 12 ki exam routine tholak pabu yaning da uttuna mahiroi sina release khre Congress party na chungsin da sarkar ama laklagani haina AICC gi general secretary Mukul Wastik na phongdok khre loinana Ukraine gi Sumi city da leiriba Indian student sing work na thorang tobal loire haina union minister Hardip Singh Puri na haikre haujik ngasigi mapung ba paw amuk lobirasi Malem gi mafam kaya da ngasi Malem gi nupi sing numit thoram pangthok na bagum Tenopal amasung Kaksing district su Malem gi nupi numit thoram pangthok na kre Tenopal village community hall da su women helpline 181 Manipur Social Welfare Department, Government of Manipur ki Mijay Makhada, Southeastern Rural Development Society, Search Weaker Section Development Council, WSDC, Amadi, Tenopal Area Women Self-Help Group Multipurpose Cooperative Society Limited, Kusamnana, Pangto Kray. Gender Equality Today for a Sustainable Tomorrow, Haiba Team da Pangto Kiba, Ngasigi Thorum, Aduda Deputy Commissioner, Tenopal, Manwam Singh IAS na atoi mitung Chandel gi hana ADC member OMB Cecilia Chenei ba hawkip na akana mitung amadi Tenopal village gi hana chief OMB H Bajenang Matena thormapu oina saru yakhe ngasigi Malem unipi singi numit thorm aduda atoi mitung nen oikibi DC Tenopal Manwam Singh IAS na hai nupi singna lairik laisu matik chana hairaba matamda amadi isagi senthok lambi lairaba matamda nupi singi chap chaba hak adu phangba ngamduna nupa nupi gi chap manaba thak adu thamba ngamgani nupa nupi ani khenaba asi nupi mama oibi ekhoina semani ekhoina ekhoigi icha nupa amadi icha nupi anibu chap manana yengba ngamde marmasina ekhoi isana isabu hana semdok chabagi mathau tai haike gender equality haibase ngamdabagi root cause amase nupi khoi imunga ichanu paga ichanu bi equal treat tawdaba mama na hogani machanu bi do kon phenhanba yung senghanba machanu pa do tumhanba lai tamba mama mayamgi asoiba amani Adu change totally paudi women gender equality women's right hairesu fully pangpangam akoi isa gi wakhan se change to se hongdok se hainiban one very important point for gender equality is proper education Sangnai Dat Tontang Secretary WSDC Steering Committee Wing Manipur Amadi KH Jackie Lucy Lamkang Retainer Lawyer and Legal Advisor OSC Chandelna Akang Aising Oina Matang Sidna Tharumgi theme Oiriba Gender Equality Today for a Sustainable Tomorrow Haiba Topic Ta Amadi Aid in Support of Gender Equality and Women's Empowerment Haiba Topic Ta Wanganki Amaramda Library and Information Center Kaksingi Mipun Sangda Sakhi One Stop Center Kaksing Sinduna Malem Ginipi Ginimit Thoram Pangthok Kray Taramuda Salam Somorjit IAS DC Kaksing Athoy Mitung KSS Saran Kumari Center Administrator OSC Kaksing District Thoram Mapu Sri Vat IPS SP Kaksing Amadi TH Rajan Singha CMO Kaksing Akano Mitung Sing Oina Saruyake Ngasigi Thormaduda Athoy Mitung Oikiba Salam Somorjit IAS DC Kaksing Pungdo Kibda Haujiki Kunai Asi Ing Tapna Saukatpa Lamdam Ama Oina Pange Hairabadi Nupaga Nupiga Thong Manaba Gender Equality Haibasi Yamna Matok Tai
खुनाई अमा मंगिन थाबा ओहेनगे हायरबदी मियोइसिंगदा इकोनॉमिक एम्पावरमेंट ओहेनबिगदबनी अखोगी मणिपुर खुनाई नुपी सिंगदा मौसादगी होना इमुंग मनुंगी सेमिट लोनदगी होरगा हिरम कयादा मपुंग ओइबा थौदांग लौदुना लाक्लिबनी नुपी सिंगना लेंगाक लोनदा यौक्सिनदुना हेन मांगलोमदा चंगसिनबा चौखटमिनबा खुनाई अमा पुरकनबा अखोई खुदिंगमंगना सौगटमिनबा मथौ ताई ngasi pangthokliba thorum asigumna aikoina nungti numit khudingi wakhalda malemi nupi gi thorum asi pangthokli khanna nupi singbu awangba thakta thangat minanaba aikoi punna hona minasi haina phongdoke ahoina nupi nupa thong manati haina harise kai ayamba burden economic burden hoigera sagi social burden hoigera ayamba awabadi nupi na puraga lai tobudabu nupi na ayamba awabu puraga la asmadugi recognition di hangde hoi society ada hojiktasu hoi doctor na habi jiba nupa singbu hena kano importance pibagi kano se hojik masi sulai hoi ki kano da nupa ko ge haraune ya se masi digi henba kano evidence lai lo nupa ko da pedobe harawe nupi ko ga na ke gi noai se si na dum chakchaw evidence dum lai jara ngasigi thormaduda nupi ama oina kakching khunaida hiram kayada achauba thodang lobiriba Dr. Nomaitim Pramodini Principal in Charge Kakching Higher Secondary School KSS Sundari Thabaktagi Pothakrabi Padmaratna English School Kakching Principal Amadi Moirangthem Muktamani Padmasri Awardee ahumda kudol poching piduna makoina nupi amamam oina khunagi damak pangthok liba thabak singbu masak khangduna ikai khumnu utki Gender equality today for a sustainable tomorrow. Stop discrimination against girls and women. I team the International Women's Day 2022 ki thorom ngasi all Manipur nupi marum na sindana Imphal gi Irabot bhavan da pangthokre. Ngasi ki thorom da M Sakhi Devi President all Manipur nupi marup S Sorojini Devi in charge all Manipur nupi marup amadi L Sumati Bala Devi Secretary all Manipur nupi marup na mayai tangbal logduna thorom adu pangthokki. Tormaduga mari lainana Secretary all Manipur nupi marup L Sumati Balana hai aikhoi mioi bana sakotpa purakpada politics yaugdaba yaroi politics yaugduna economic khara generate tawre hairaga karam haina sakotkani aikhoi nu furup khara sakotle hairaga samaj sakotle haiba yaroi aikhoi khudingna samaj si mamuttana khangba darkar oi haina phongdorokpaga loina samaj asida leiriba nupi miyambu sakotpa maikei romda puraknaba honabada nupi marupna ona kiba ngasidi aremba tabagum tawre ona kiba khudingmak ona tainana chatkibagum tawre masi laibak thibani tungda haurakliba singi khallaga samaj asida leiriba nupi singna achauba thodang lominasi haina phongdorakli 43 Assam Rifles More Battalion sinduna malemi nupi singi numit kamari lenana more da leiba tongan tongan furuki Lairabi Pankei Manung da leiba nupi sing amadi lukrabi nupi sing yauna punna mioi cham hen baromda cheng hawai alu achatau yauna chana thangna polam sing khudol pi bagit achama thorum ama 43 Assam Rifles ki helipad pangtokhrei thoromadu da 43 Assam Rifles ki CEO Sumit Sutna nupi sing bu ikai kunna ki baga loinana thorum go mai leinaba wafam kaya phongdoke Taranthui Suba Manipur Assembly Election 2022 gi oina Imphal West District ki Assembly Constituency tarahumdo gi vote masing thine basem saba loire haina Imphal West District Election Officer Tokchom Kiran Kumar na phongdok rakli ngasi Imphal West ki District Election Office ta pangthok pa pawmising unaba amada mahagna makhata na hai pangthok khiba mikhal asigi vote masing thiba si makhal mari thokna pangthok kani strong room tarahumdo leibagi manungda DM College of Teacher Education da strong room manga da Thangmaiban, Sagolban, Uripok, Langthabal, amasung Nauria Pakang Lakpa, Kendra Singh Oina, Bot Basing Tigani, Amadi. District Election Office the Strong Room Nipan da Kaisam Thong, Singzamai, Sekmai, Lamsang, Konthozam, Patsoi, Wangoi, Mayang Impal, Kendra Singh, Bot Masing, Thasi, Tarag, Ayupung, Nipan Dagi, Hauduna, Tigani. Haina Pongdor Pagalona, Pangtok Kiba Mikal Asida. Election duty Thakiba Voter Singh. Lising mari chamnga yankai mari leibagi manungda ngarang phawbada makhoi postal ballot chado humpu mari muk phangle mapanda thabak tawkiba voter lising ahum chama mabram mari leibagi manungda lising maga chamri lakhre loinana polling booth ta voter la ahum lising marfu chamri marfu leibagi manungda voter la ahum lising nifu manga chamri marfu matoi vote thadaduna
चादा मरफुदा दशमिक निपान बोट थादकी है फोंदोरकली मिकल असिदा काबा पोबा हौलसानी मसिदा अकाबा कांगबुना कहौदब कैंडिडेट अमदी पार्टी ऑफिस सिंदा का हेन लांगबा तौरोइसी है फोंदोरकली पुंग निपान का मखाइदगी पुंग निपान का मखाइदगी अखोई ईवीएम की काउंटिंग हाना तौगनी हाइदी अनदर 30 मिनट्स में ईवीएम काउंटिंग क्या होरने अदे सीक्वेंशियल अनुसार खरनी केंद्र अनी पाइबा अखोई रिटर्निंग ऑफिसर सिंना अहम केंद्र अमा पुलोई लोइर मतुंगदा अतोप केंद्र अमा तो पाइरकनी अदुना अनी जोगी क्रिस क्रॉस लाइरोय सिक्योरिटी अरेंजमेंट जे कोई लेयर अहुम थोंना थामी स्ट्रॉन्ग रूम अमदी काउंटिंग हॉल जी तोंगाना सिक्योरिटी एम लाइग्रे सिगी बिल्डिंग कॉम्प्लेक्स की गेट तै कैदगी सेनागदबा अखोई स्टेट फोर्स ना अमा लाइग्रे मदुगी आउटर दा कॉरिडोर अमा लाइगनी मणिपुर दा हौकिबा पुंग कुनमरी दा मियोई 19 कोविड पॉजिटिव ओइबा थेनखरे मी सिबई पाउदी लेते पुंगफम असिदा मियोई 1493 कोविड टेस्ट तौखी मदुदा मियोई 19 कोविड पॉजिटिव ओइखिबना ngasi कोविड पॉजिटिव ओइबगी चांग चादा अमा दशमिक मरी यौखी स्टेट असिगी ओइना कोविड पैंडेमिक हौबदगी ngasi फाउद अपुम मियोई लाख अमा लिसिंग कुंथ्रा तरुक चमापन कुनमाथोय कोविड पॉजिटिव ओइबा थेनखरे मियोई लिसिंग अनिगा चाम तरामंगा न लेखेद्रे ngasi मियोई कुनमंगा न नाव फदुना डिस्चार्ज तौखिबदगी अपुनबा नाव फकिबई मसिंग लाख अमा लिसिंग कुंथ्रा मरी चातरुक मरफुद्रा मरी यौरे स्टेट असिगी कोविड रिकवरी रेट ना चादा मरफुद्रा निपान दशमिक अहुम तरेनी एक्टिव केस तना मियोई चाम तरानिथोई लेरी क्लास फजन तौदना क्लास 12 की एग्जाम थानब रूटीन थोलकपबु यारिंगदब उत्तुना ऑल मणिपुर क्लास 12 जॉइंट हायर सेकेंडरी स्टूडेंट्स मसिंग यामलब महिरोई कयाना बीडी रोड तगी हौदना कंगलापाट तमना रैली चटखरे पुलिस का चावल मुनखरे टियर गैस कापदा महिरोई कया सोखरे एजिटेशन अदुदा सरुक याखिबा महिरोई अमना फोंदोरखिबदा क्लास 12 की लाइरिक असी कोविड नंबर मोयरगा सिलेबस कवर तौदना लेरिबनी नॉर्मल क्लास तौबदसु वीक अमदा अनिरक अहुमलक्तगी हेना पांथोखिदे अदुना ओजा सिंगना लाइरिक ताकपदा नोमदा सिलेबस अमा लोइसिनब ताखी अदुगा फिजिकल क्लासु फजना तौब याकिदे ऑनलाइन दा अयाम तौकी असिगो फ्यू मसिदा मतौ करमना एग्जाम थागदोरिबनो तंगाई फदना पास मार्क अदुदी काउंसिल न पिबिरगा अयन बादुदी छात्र सिंगना एग्जाम थाजगे हाइदुना गवर्नमेंट की अथॉरिटी दा हाइजखिबा लेख्रबनी अदुबु मदुगी महुत्ता ngarang एग्जाम सेंटर ओइना तोक्चिलक्पा असिना मरम ओरगा महिरुई कयाना इरांगसी हौरखिबनी खोंजंगलोई सिंग अदुदा पुलिस न टियर गैस कापतुना असोपन क्या अमसु यावहंदुना हॉस्पिटल ला पुगटखरे हाइनासु मान मखा ताखी अजु यानी नोंगदे चैप्टर अमम लसुनि फिल्म दाइ एम को अदु अखोइ छात्रनि एग्जाम थाबदि बंदन ओइबनेबा अदि मसिन ममिया अखोइ छात्रजिंजे पास मार्क कुमदि पिरगा एमबोइबा सब्जेक्ट मांगैदुना अखोइना थु हेन दानाजगे हाइमेबा अदु अखोइ गवर्नमेंट का एग्जाम थाबे अब थारे अखोइ उनबया उनरे अदु मोइना ngasi बो रेस्पोंस बिबिरक्तेबा हाना आइस दिबि अखोइना अखोइ ये सबे मोइना सोलुसन बिबिरौना हाइजरागा को ngang je सोलुसन बिबे मुता अखोइ एग्जाम सेंटर ओइन दुसरेबा सिदगे अखोइ छात्रनि जे अखोइ ngasi हौइ समाइ चंगलकनेबा अदु अखोइ पुलिस ने अखोइ थाबिरेबा अखोइना थाबनदि अखोइना तौजि गवर्नमेंट हाइयो गवर्नमेंट ताबिदे अमदा हाइयो अमदा ताबिदे अखोइ उपाय सुंग लेक्तबि सादे बिसि मांग फेम लापदगी अखोइना ngasi खोंगनि चंजनबनेबा अमरोम दंगसी जिरिबाम हायर सेकेंडरी स्कूल की फील्ड जिरिबाम द लेरिबा तोंगान तोंगान बा स्कूल की महिरोई सिंगना हंदक सही खरा सिदा कोविड नंबर मोरगा हंदक थागदोरबा हाई स्कूल लिविंग सर्टिफिकेट एग्जाम असी पास मार्क पीबीयू हाइना बोर्ड ऑफ सेकेंडरी एजुकेशन मणिपुर दा जिरिबाम की महिरोई सिंगना हाइजरकली न्यू लाइफ एकेडमी स्कूल दा तमलिबी के लंचेन बी चनुना हाइखिबदा मणिपुर बोर्ड ना लौगदबा हाई स्कूल लिविंग सर्टिफिकेट एग्जामिनेशन असिदा कोविड नंबर मोरगा क्लास चांग 9 निंथिना तौबा फंगजहौद्रे कोर्स लोशन बिहौदबना अयाम ओइरे मरमदुना क्लास 10 एग्जाम असिदा बोर्डना पास मार्क खक्ता ओइरबसु पिबिरगा अतै लेमोरिबा मार्क अदुना अखोइना कन्न होनदुना मकोक थंगनब होनजगे हाइबसिंग असि बोर्डना अयाब अमतंग पिबियु हाइना पौमिसिंग उनबा अमदा फोंदोरखी मणिपुर कांग्रेस पार्टी की चुमचिनबा सरकार अमा लागलगनी हाइना AICC की जनरल सेक्रेटरी मुकुल वासनिक न फोंदोखरे हाई लेवल मीटिंग गिदमक थुंगलकिबा मुकुल वासनिक न इम्फाल एयरपोर्ट पौमिसिंग हाई हौकिबा चही मंगादा मियाम उखरे मियाम पीखिबा थाजब कयाबु नाथेदुना अमदि लान लमजिंगदुना नमफुदा सरकार सेमखिबा मरमसिना हनक पांगथोलिबा मिखल असिदा सुंगछोय छोयदना मियामना कांग्रेस ता अमुक शक्ति सिनरकनी हाइना थाजै माना हाई इंडिया की कॉन्स्टिट्यूशन अमदि डेमोक्रेसी बु सिंगनरिबा सिंग असिदगी
kalongnabagidamag ngasidagi ngasigi maruiba mifam asi yawba lakpani haina phongdorakhi pauming hangba wahangda mahangna hai hauji miyamna uriba exit poll gi wafam adu kaideunungda achumbo oiroi congress ka chatminariba party ga loinana chungchinaba sarkar ama semlagani haina phongdokhi jingmairongda leiba classic grande da pangthokpa high level meeting aduda AICC gi luchingba sing AICC in charge Bhakta Charandas CLP leader o Ibobi Singha MPCC president and Loken Singha INC candidate Singh amadi MPCC gi makok thongba kayachu yauki. The Constitution of India, we should defend democracy, and that is the reason why we have come here. We are confident that the people's verdict will be in favor of the Indian National Congress, and we will be forming the government here along with other alliance parties. Wangjing Tentha Kendra gi 34/9 Wangjing Hodamba polling station gi ngasi repoll chatakhiba da security akanba checking thorangal loinana santi leina bot thada nakre nupa voter chamri yakai taruk aduga nupi voter chamri sumna ahum puna voter chamri yakai mapan gi manungda ayuk pung tara fawda voter chani ni pumapana bot thada nakhi adumapu election commission na piba authorized letter pairaba fawda election observer amadi police observer na media person sing polling station ki campus ta fawba changan manungda kari aron thabak toribano haiba chingnaba pongna khare Wangjing Tentha Kendra gi 34/9 Wangjing Hodamba polling gi pangtholiba report gi wahanthok leitre khudakta leblaga amuk ana report tawgadabani natrabadi vote masing thibasu yaroi haina kendra asigi INC candidate M Hemantana phongdorkhre wapam masing asi Hemantana general observer unaruraga tholakpada DC Thobal gi office complex ta paumi singa unabada phongdokhibani Hemantana hai BJP gi miyoi singna Tentha dagi agent phamba lakpa miyoi ama pharga tamthina phubiramle hauzik aru film da lakanari tungda lakpa agent amasu BJP candidate oiriba MLA Paunam Brojen Masai yauna phubiramle masing matakta ngarang BJP gi miyoi singna yumthong khuding changlaga Aadhar khongatpa amadi aki akhang pirambadagi makhoi punsida risk leibana agent phawbada tholakhidre khongat kiba Aadhar sing semdoklaga BJP miyoi singna bot thadare maramasina report tawbi wanthok leitre kodakta leblaga nauna report tawgodabani haiki Barna iba report to the Hoyangidi Yagide, Adu Makogi agent, Nakoi Loina Laleko Masiki, Serial the 1, 2, 3 and roll corner, Tada Lemasi came up to the machine attack, but the Nakoi Loina Naput have the Tada no Yaram and Haimatam, Yanagra from never. Aduna, report Lamaka Tobase, Ya Yaninde, 34/9, the Gina 17 budget. Sir, Manaba similar. Yes, in nature, that's a matter. Puna Tawde Maduna, Masi bought Hydro Fuji Yaroi, Masi Tangadoni. Mani Punamaki bought Hydro Chagrabu, Masi Tangadoni, Madudi, Matung Manao, Manipura, Asumata was a Yadabai, Yade, Habaze, Kanga Laudradi, Hayang Manipurze, Patomram Chada, Vamu, where never. Amaramda Wangjing Tentha Assembly constituency gi polling number 34/9 Wangjing Hodambada ngasi pangthokkiba report da BJP Thaumi Singna Congress ki agent phukiba amata leite AC asida Congress ki mirep oirba M Hemantana BJP mirep MLA Paunam Brojen bu miyamda lan uhona bani oidebang ngangliba Hemantadagi miyam checkin bi haina BJP Wangjing Tentha mandal gi president oinam Sunil na ngasi Wangjing da leiba mandal asik office ta pangthopa Paugi mifam amda phongdor khre Sunil Makhata nahai ngasigi report aduda Congress ki inner agent asi Kairim Bikhoktagi takhelamam inaw kauba amana oibani agent inaw da ngasi kanagumba amatana khut thakhiba leite bot thadana mafam adu su masing yamlo security na khorak hangdana ngak chiliba mafam ni aduguma polling station aduda BJP workers singna agent phui haibasi oi thok loidaba wafam amani BJP Wangjing Tentha mandalna phangba paw amada INC gi supporters su oiba masamak ani suba IRB gi personal oiba Tentha dagi laimojam babu macha constable number 1299322 apokba khamba kauba miui ama na ngasi report adugi mangoina na ayuk anganbada INC gi mirep gi favor the voters sing temnuba sel yelambadagi miyam changduna farga phu chaikibagi thodo ama ngasi ayukta Hairokta Wangjinga Wangjinga Tainabada Thoki Haina Tabadi Lay
babu macha phubada BJP wangjing tentha mandal ga mari lenade haiki handak pangthok ki bataran thoiso Manipur Assembly election da violence ki chang yamna wang krib asi candidate oi kiba singna makoi gi workers singbu lan lamjing badagi thokibani candidate singna makoi gi workers singda nakpak tana hanaba insin bagi thawung tatarpana thohaningdaba thodok ting chang wangkhalakibani asigumba thawung lamnam sigi miyam punna thenamena duna thingba matam oire haina Patriotic Writers Forum Manipur gi president Nauroibam Khambaluwang na phongdokre wapam asi ngasi ayuk artist training cum educational research center ATEREC amadi Patriotic Writers Forum PAWF Manipur gi thawmi singna haukiba March mari gi numidang da tentha khongbal da election gi mari leinana yummai thaba gi thodok da awaba nangduna atopa kul amada changjafam lodun leiba lamdam sigi writer cultural and social activist Rakesh Naurem amadi mahaki imung manungi awaba da sel oina lupa lising nifuma thoiga chamnga chana thakna polam sing amadi nomada changraba yadraba polam sing tengbang bai khongchat kamari leina phongdokhebani ngasi gi tengbang khongchat aduda ATEREC gi president Sobita Saubam vice president Sobita Mongjam secretary Okendro Khundongbam Waikom Bihari amadi atai maroiba member kayana saruk yaki Singdimai Wangma Pebya Pandit Laikai Imphal East Leiba Performing Arts Center Amoriba Tapasya gi Kulmathoi Suba Kumon Palan Thorom Ngarang Center asigi rehearsal hall da yamna chamna pangthokre Thormaduda Padma Shri awardee S Thanil Manipur State Kala Academy awardee Konsam Kumar amadi T Amusna Sarma Sastri na athoiba leimbir pasing oibaga loinana center asigi artist singsu saruk yaki Tapasya gi foundation day ga mari lenana Tapasya Kakching Center nasu usara sing thaki Union Minister Hardip Singh Puri na paumi sing haikibda Ukraine gi city Sumida pandun leiriba Indian students chatruk mabidra mari adu Poltava gi damak praknaba bus thorang tobal oire Sumi University da tamba medical student amana haikibda bus sing laktuna student sing tongkhatnare aikuna thunglogodaru mafam adu Poltava ni haiba khangalakhi Ukraine gi foreign ministry na phongdokhibda miyoi minungsi yengduna miyambu puthokkhibda Russia ga yanare Sumi hari bafamasi Ukrainian capital Kyiv tagi Russian border da kilometer 450 lapna badalai Russian force singna Ukraine da landaba horakpadagi mafam adu da kanna lansonari bani nongtak tagi landarakpada city adu da ngasi angang ani yauna miyoi mapan seki hari Prime Minister Narendra Modi na Ukrainian President Volodymyr Zelensky amadi Russian President Vladimir Putin wari sanaro matungda Indian students sing adu Ukraine dagi pothorak thorang asi lokap horak kibani hairi handak pangtholiba Uttar Pradesh Assembly election da vote thada kibagi matangda political commentator sing na piba report matung ina caste wise oikhi Yadav Singh chada marhudra henbana Samajwadi Party da Brahmin Singh chada marhudra henbana BJP da Dalit ki chada marhudra henbana Bahujan Samaj Party da thadaki masi maru eba maram singdi port gi malwang khalakpa thabak phangdabagi wathok law and order na ni hairi Muslim na namna taba ma constituency singda BJP khwaidi son boiki Samajwadi Party madi Bahujan Samajwadi Party na kudong chaba oiki BJP na kudong chaba hena phangki mafam singdana SP gi asonba oiki urban seat singda BJP na ayamba phanglaba yai atopa party singi su makoi na strong oiba mafam singda makoi party singna vote hena phangani Sanabagi Pau Ngasi Kasar district ki manung chana leiba Namdailong village gi playground Lumbungjang area Rongmei Lua Phom na sinduna first sports meet haunu matung ina 87 battalion CRPF ki CMO Dr. Florence Kamai na chief guest oiduna haudokre numinini chupna chanagada ba sports meet asi mayum palabi nupi khaktagi oiba sports meet ni masida football volleyball amadi thori chingbi event sing sanagani Thormaduda 87 Battalion CRPF ki Chief Medical Officer Dr. Florence Kamai, Special Contractor Pauxing Kamai amadi Lungbungjang area Rongmei Lua Farm President Karinglu Kamai na Chief Guest President amadi Guest of Honor ina saruyaki. Ngasi International Women's Day gamari lena kungi mausina pangthokpa asi yamna nungaijai haina Dr. Florence Kamai na haiki. Sahi January da India Open Super 500 event COVID-19 positive oibedi yahon khidraba
Kedambi Srikantna US $1,80,000 German Open Super 300 Badminton Tournament Hoji Germany gi Mulheim and der Ruhr da chathariba tournament asida France ki world number 39 Bryce Leverdes bu kunmathoi tara humdoi kunmathoi tareta maithi piduna tournament asigi ani super round changkhre 7 seeded Sindhu nasu Thailand gi Busanan Ongba Mrung Ranbu kunmathoi nipan kunmathoi tareta maithi piduna ani super round changkhre hauzik aroibada mario pau amuk hana pizare Malem gi nupi sigi numit thoram pangtuk nakhre Class 12 की एग्जाम रूटीन थोड़ा पबू यानी जब उत्तुना महिरुषि ने रेली सकरे कांग्रेस पार्टी के चुंची नब सरकार अमन लागनी है AICC की जनरल सेक्रेटरी मुकुल वासनिक ने फोंदोखरे लोइनेना यूक्रेन की सुमी सिटी द लेरिबा इंडियन स्टूडेंट सिंह परकम थोरांग तोबल लोइरे हाइना यूनियन मिनिस्टर हरदीप सिंह पुरी ने हाइक्रे ngasi gi damukta di matang se image pawdam pijabolo sindari miyam mukana khurumjari